ꯀꯅꯥꯝꯇ ꯌꯦꯡꯕ ꯂꯥꯛꯄꯤꯗ꯭ꯔꯤ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯁ꯭ꯀꯥꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯊꯦꯡꯉꯕꯩꯅꯦ ꯃꯊꯛ ꯀꯥꯔꯛꯄꯁꯦ Hi. Hello. Hi Lalisa, Ladi, Nandi, Sanjanbam, Jayalakshmi. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯀꯥꯞꯄꯝꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯦꯔꯦꯁꯇ ꯀꯥꯞꯀꯗꯕ ꯐꯣꯇꯣ ꯑꯃ ꯌꯥꯎꯕ ꯑꯗꯨꯗ ꯇꯦꯔꯦꯁꯇ ꯄꯨꯡꯁꯨ 8 ꯍꯦꯜ ꯂꯩꯔꯝꯃꯦꯅ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯃꯤ ꯁꯤꯗꯒꯦ ꯈꯟꯒꯅꯨ ꯃꯣꯏ ꯄ꯭ꯔꯣꯐꯥꯏꯜ ꯃꯃꯤꯡꯅꯦ ꯆꯦ ꯁꯨꯝ ꯇꯤꯟꯅ ꯌꯥꯕ꯭ꯔꯣ ꯇꯤꯟꯅꯁꯤ ꯌꯥꯏꯌꯦ ꯇꯤꯟꯅꯩꯁꯤꯗꯤ Sanjana. Hi. Okay, Upsan, hello. Bandana hidang ꯑꯩꯈꯣꯏꯁꯦ ꯒꯨꯖꯔꯥꯠꯇ ꯂꯩ ꯃꯌꯥꯝ ꯀꯩꯗꯧꯅꯔꯝꯃꯤꯅꯣ DS Blog ꯌꯦ ꯆꯦꯒꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯌꯦ ꯑꯩꯅ ꯉꯁꯥꯏ ꯄꯨꯡ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯊꯦꯡꯅꯔꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯅꯥ ꯍꯦꯔꯣꯖꯤꯠ ꯃꯌꯥꯝꯕꯝ ꯎꯗ ꯀꯨꯏꯔꯦ ꯍꯦꯔꯣꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯖꯤꯠꯇꯨꯔꯣꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩ ꯍꯦꯔꯣꯖꯤꯠ ꯑꯅ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯝꯃꯝꯕꯅꯦ ꯇꯦꯔꯦꯁꯇ ꯐꯣꯇꯣ ꯁꯨꯠ ꯑꯃ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯆꯦ ꯕꯤꯗ꯭ꯌꯥꯁꯤꯅꯤ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏ ꯁꯤ ꯂꯩꯔꯦ ꯍꯥꯏ ꯆꯥꯕꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯑꯣ ꯆꯦ ꯆꯥꯕꯒꯤꯁꯦ ꯄꯣꯏꯇꯣꯟ ꯅꯣꯏ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏꯗꯤ ꯈꯔ ꯄꯥꯝꯖꯕꯅꯦꯕ ꯑꯩꯗꯤ ꯈꯔ ꯆꯥꯕꯁꯦ ꯑꯗꯨ ꯌꯦꯡꯉꯦ DS Blog ꯌꯥꯝ ꯁꯥꯏꯌꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯁꯥꯏ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕꯣ ꯆꯤꯆꯦ ꯍꯥꯏ ꯁꯟꯖꯣꯏꯅ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯇꯥꯗ꯭ꯔꯤ ꯍꯣꯏ ꯁꯤꯗꯤ ꯊꯦꯡꯕꯅꯤ ꯁꯟꯁꯦ ꯁꯤꯗ ꯈꯔ ꯊꯦꯡꯉꯦꯕ ꯅꯨꯃꯤꯠ ꯇꯥꯕ ꯙꯅꯃꯟꯖꯨꯔꯤ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯐꯝꯃꯤꯌꯦ BSW Bright Sun World Entertainment ꯍꯥꯏ ꯎꯔꯦ ꯉꯁꯤꯗꯤ ꯌꯦꯁ ꯎꯔꯦ ꯃꯝꯗ꯭ꯔꯤꯌꯦ ꯁꯤꯗꯗꯤ ꯑꯩꯁꯦ ꯒꯨꯖꯔꯥꯠꯇ ꯂꯩꯕꯅꯦ ꯇꯤꯅ ꯔꯣꯁꯟ ꯔꯤꯀ꯭ꯔꯦꯁꯟ ꯐꯣꯇꯣꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡꯁꯨ ꯑꯃ ꯍꯥꯞꯄꯛꯑꯅꯤ ꯍꯌꯦꯡ ꯁꯟꯗꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯌꯦꯡ ꯁꯟꯗꯦ ꯑꯌꯨꯛ ꯄꯨꯡ 7ꯗ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯉꯥꯏꯔ ꯂꯩꯕꯤꯌꯣ ꯐꯣꯇꯣ ꯀꯥꯞꯄꯝꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯄꯦꯠ ꯕꯣꯏ ꯆꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯔꯥ ꯑꯩ ꯒꯨꯖꯔꯥꯠꯇ ꯂꯩꯌꯦ ꯁꯅꯥꯍꯟꯕꯤ ꯄꯨꯡ ꯀꯌꯥꯗ ꯅꯨꯃꯤꯠ ꯇꯥꯒꯦ 7:30 7:30 ꯉꯥꯏꯍꯥꯛ ꯂꯩ ꯇꯥꯔꯛꯑꯅꯤ 7:30 ꯑꯗꯥꯏꯗ ꯍꯥꯏ ꯅꯥꯎꯕꯤ ꯍꯥꯏ ꯅꯥꯎꯃꯤ ꯍꯥꯏ ꯑꯦꯂꯦꯛꯁ ꯌꯥꯝ ꯐꯖꯩꯌꯦ ꯑꯅꯤꯃꯛ ꯍꯥꯏ ꯇꯥꯏꯕꯪ ꯀꯨꯝꯍꯩꯅ ꯑꯣ ꯑꯩ ꯌꯥꯎꯔꯤꯔꯣ ꯍꯥꯏꯁꯦ ꯅꯪꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯁ ꯌꯦꯡꯉꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯝꯕꯅꯦꯕ ꯑꯗꯨꯒꯤ ꯂꯤꯞꯁꯇꯤꯛ ꯑꯃꯨꯕ ꯁꯪꯕꯒꯤ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯏꯒꯅꯣꯔ ꯀꯅꯥ ꯇꯧꯕꯤꯌꯨ ꯍꯟꯇꯛꯃꯨꯛꯀꯤ ꯔꯤꯀ꯭ꯔꯤꯌꯦꯁꯟꯁꯦ ꯀꯅꯥ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯒꯦꯁ ꯇꯧꯔꯛꯎꯅꯦ ꯆꯨꯝꯕ꯭ꯔꯦꯁꯦꯕ ꯀꯅꯥ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯔꯤꯀ꯭ꯔꯦꯁꯟ ꯑꯃ ꯅꯝꯃꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 5 ꯍꯥꯞꯄꯛꯑꯅꯤ ꯂꯤꯌꯣꯟ ꯀꯔꯤ ꯃꯊꯦꯜ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏꯁꯦ ꯂꯟꯁ ꯆꯥꯕꯗꯤ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯂꯟꯁꯇ ꯑꯩꯈꯣꯏꯁꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯉꯥꯏꯔꯒ ꯆꯦ ꯑꯁꯦꯡꯕ ꯎꯔꯗꯤ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯆꯦ ꯍꯟꯗꯛꯇꯤ ꯀꯅꯥꯒꯤ ꯔꯤꯀ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 7ꯗ ꯈꯪꯉꯣ
Sajida hi, Monica hi, Romesh Irom Chiche Nungairibo Nungairiye, Moirangthem Nanauba, Moirangthem Mam Yaure Noina Chinau. Vidya Thoy ꯑꯩꯁꯨ ꯃꯣꯏꯔꯥꯡꯊꯦꯝꯅꯦ Noina Chinau Yaure Side. ꯐꯖꯅ ꯂꯩꯌꯣ COVID-19 ꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯣꯏ ꯐꯖꯅ ꯂꯩꯒꯦ ꯁꯣꯝꯁꯨ ꯐꯖꯅ ꯂꯩꯕꯤꯌꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯖꯦꯅꯤ ꯆꯦ ꯕꯤꯗꯥ ꯊꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯍꯥꯏꯔꯛꯑꯦ ꯍꯥꯎ ꯀꯅꯥꯅꯣ ꯊꯣꯏ ꯁꯣꯏꯕꯝꯅ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯒꯟꯕꯅꯦ ꯅꯨꯡꯁꯤꯌꯦꯁꯨ ꯁꯨꯁꯃꯥ ꯃꯝꯗ꯭ꯔꯤꯌꯦ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯃꯝꯗ꯭ꯔꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯤ ꯈꯣꯟ ꯐꯖꯅ ꯇꯥꯏ ꯍꯥꯏꯔꯗꯤ ꯑꯩꯗꯣ ꯏꯌꯥꯔꯄꯤꯁ ꯄꯨꯈꯠꯂꯛꯄ ꯀꯥꯎꯔꯦꯕ ꯃꯝꯗ꯭ꯔꯤꯌꯦ ꯁꯥꯌꯥ ꯍꯟꯖꯕꯝ ꯁꯅꯥꯇꯣꯝꯕ COVID-19 ꯀꯃꯥꯏꯅ ꯇꯧꯒꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯄꯥꯟꯊꯣꯛꯅꯗꯦ ꯀꯅꯥꯝꯇ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯈꯔ ꯐꯔꯛ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ Janu nice to see you thank you nice to see you too ꯆꯤꯆꯦ ꯑꯅꯤꯁꯦ ꯔꯨꯝꯃꯦꯠ ꯄꯨꯟꯕ꯭ꯔꯣ ꯍꯣꯏ ꯔꯨꯝꯃꯦꯠꯅꯦ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯑꯕ ꯆꯥꯛ ꯄꯨꯈꯝ ꯑꯝꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯖꯦꯅꯤꯕꯂꯥ ꯅꯟꯗꯤ ꯂꯩꯍꯥꯎꯔꯣꯡꯕꯝ ꯒꯨꯖꯔꯥꯠꯇ ꯀꯩ ꯇꯧꯔꯤꯅꯣ ꯆꯦ ꯒꯨꯖꯔꯥꯠꯇ ꯏꯕꯥꯅꯤꯁꯦ ꯅꯔꯁꯤꯡ ꯀꯣꯂꯦꯖ ꯑꯃꯗꯅꯦ ꯅꯔꯁꯤꯡ ꯂꯦꯛꯆꯔꯔ ꯑꯣꯏꯕ ꯌꯥꯏꯗꯅ ꯍꯥꯏ ꯆꯦꯆꯦ ꯑꯩꯈꯣꯏ ꯍꯥꯏ ꯆꯦ ꯑꯩꯈꯣꯏꯁꯨ ꯆꯦꯆꯦꯁꯦ ꯑꯝꯇ ꯎꯖꯕ ꯐꯪꯂꯗꯤ ꯅꯨꯡꯉꯥꯏꯅ ꯎꯔꯤꯗꯤ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇꯪ ꯄꯨꯟꯁꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯔꯣꯃꯦꯁ ꯅꯥꯎꯕꯤ ꯑꯩ ꯀꯃꯦꯟ ꯄꯥꯈꯤꯗ꯭ꯔꯦ ꯄꯥꯏꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯟꯅꯅꯦ ꯍꯩꯇꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯚ ꯊꯥꯔꯒꯅꯦ ꯐꯖꯅ ꯇꯧꯕꯁꯦ ꯁꯥꯎꯟ ꯆꯪꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏ ꯅꯅꯥꯎꯕ ꯑꯩꯗꯣ ꯏꯌꯥꯔꯄꯤꯁ ꯄꯨꯔꯛꯄ ꯀꯥꯎꯕꯒꯤ ꯅꯦ ꯑꯦꯝꯕꯔ ꯍꯥꯏꯗꯣꯏꯔꯥ Hi sister, nice to see you again. You both look beautiful. Thank you. Thank you, Susma. Ware he kamai taurige noidadadi. Aidi noidadadi laiti aduna khangde. Which one is the most beautiful among your sisters is? Khoi bungone. ꯀꯅꯥꯅꯣ MC ꯃꯁꯥ ꯍꯥꯏꯔꯣ Teresa hot. ꯑꯣ ꯑꯗꯨ ꯇꯥꯔꯗꯤꯅꯦ Teresa nama ꯂꯩꯕꯀꯣ MC Teresa. ꯃꯥꯅ ꯏꯐ ꯐꯖꯩ. ꯍꯣꯏ ꯅꯤꯡꯊꯧꯖꯝ ꯅꯤꯁ ꯆꯦ ꯅꯣꯏ ꯑꯗꯣꯟ ꯂꯣꯝꯗꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ꯭ꯔꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯣꯛꯗꯥꯎꯟꯁꯦ ꯆꯦꯛꯁꯜꯂꯦ ꯑꯗꯨꯝ ꯈꯔ ꯃꯝꯕ ꯍꯧꯔ ꯃꯥꯜꯂꯦ ꯂꯥꯏꯁ꯭ꯔꯝ ꯔꯣꯖꯤ ꯍꯥꯏ ꯃꯣꯅꯤꯀꯥ ꯍꯥꯏ ꯆꯤꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯒ ꯁꯕꯖꯦꯛꯀ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛꯇꯤ ꯂꯩꯇꯦ ꯁꯥꯏꯀ꯭ꯌꯥꯇ꯭ꯔꯤ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛꯇꯤ ꯁꯥꯏꯀ꯭ꯌꯥꯇ꯭ꯔꯤꯛꯀꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯒꯨꯝꯕ ꯈꯔ ꯃꯥꯏꯟꯒꯤ ꯔꯤꯂꯦꯇꯦꯠꯁꯦ ꯄꯥꯝꯃꯦꯕ ꯑꯗꯣ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯗꯤ ꯕ꯭ꯂꯦꯛꯁꯦ ꯀꯂꯔ ꯅꯠꯇꯦꯕꯨꯗꯤ ꯍꯥꯏꯗꯣꯏꯁꯨ ꯕ꯭ꯂꯦꯛꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯗꯤꯅꯦꯁ ꯆꯨꯡꯈꯥꯝꯁꯤꯡ ꯀꯃꯦꯟ ꯁꯨꯝ ꯄꯥꯎꯔꯤ ꯑꯩ ꯐꯖꯅ ꯎꯗꯕꯩꯅꯦ ꯖꯦꯅꯥ ꯆꯦ ꯈꯣꯟꯁꯦ ꯆꯥꯟꯅꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯃꯒꯦ ꯃꯝꯕ ꯍꯧꯔꯦꯕꯀꯣ ꯃꯈꯥꯗ ꯌꯥꯝꯅ ꯅꯦꯠꯋꯔꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯈꯥꯗ ꯀꯨꯝꯃꯒ ꯏꯌꯥꯔꯄꯤꯁ ꯍꯥꯞꯄꯒꯅꯦ ꯐꯖꯅ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯔ ꯈꯔ ꯃꯝꯕ ꯍꯧꯔꯦ ꯀꯨꯝꯄꯤꯀꯦꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ लग जा गले ꯗꯣꯟ ꯀꯨꯝꯕꯁꯦ ꯑꯗꯨꯅ ꯈꯔ ꯏꯪꯒꯅꯤ ꯚꯤꯗꯤꯑꯣꯒꯤ ꯐꯣꯇꯣ ꯑꯃ ꯅꯝꯃꯝꯕꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯀꯦꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯒꯤ ꯀꯦꯔꯤꯅꯦ ꯂꯤꯞꯁꯇꯤꯛꯀꯁꯦ ꯑꯗꯨ ꯀꯩꯅꯣ ꯇꯧ ꯄꯨꯡ ꯇꯥꯈꯤꯕꯗꯒꯤ ꯃꯥꯏꯁꯦ ꯆꯥꯝꯊꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯊꯣꯡꯗ꯭ꯔꯤꯗ ꯂꯟꯁ ꯆꯥꯕ ꯀꯨꯏꯗ꯭ꯔꯤ ꯍꯟꯖꯕ ꯁꯅꯥꯇꯣꯝꯕ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯍꯌꯦꯡ ꯄꯨꯡ 7ꯗ ꯑꯌꯨꯛ ꯄꯨꯡ 7ꯗ ꯍꯥꯏ ꯁꯨꯁꯃꯥ ꯈꯨꯔꯥꯏꯖꯝ ꯅꯣꯡꯂꯩ ꯂꯥꯛꯄ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯔꯣꯖꯔꯁꯟ ꯑꯩ ꯀꯥꯜꯂꯤ ꯀꯩꯒꯤꯅꯣ ꯄꯥꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯅꯣ ꯑꯩ ꯎꯗꯕꯩꯅꯦꯀꯣ ꯑꯩ ꯂꯣꯏꯅ ꯄꯥꯔꯛꯀꯦ
Hi Kim. Romesh cice bro bralol maitai da prank amta tause bro bralol ga cice ga se yam nungai ba idi. Khangde da kai prank tau dono ai prank tau buju kya haite bralol da prank am tause. Oh. Di prank tau buju ai ju kya haite bani ne. Se nakanam hapo. Payo haibirani. Oine. Nang za khara khumbiyo ne. Hi Che. Che Bidyato. Ce bia thoi haikra. Khoishu photo amta kaino. Kaphan tare. Ce bidia do khoi su photo amta kaphan tare hai o. Hoi kapige noma tanda sabda ko. Pulla kanda. Ai net se am chappe hai. Ngasi di thengnare kiran bala chaksa driye. MC Teresa haraure ma Teresa je khoi ho ai makha do. Nilakamal. Chayum da labo laktriye. Ngangbam Jessica hai Yaisana pagre. Jessica good evening Susma live from Chair Arts Lower Iro hai. Arts lower tiye science lower arts lower di nursing kano tawbodo. Degree de yadaba diploma de yaba. Diploma da yaba ko aduga degree BS in nursing tamge hayadi yadeba. Sahani Khadija Sahani. Thank you. David Lystrom gidi palla legra male my comment. Jikor at hurt such a lonely day. The loneliest day of my life. Why? I'm so sorry. MC Teresa khai. MC Teresa. Ko yaurabo Teresa. Best photographer ne Che Bidyato. Oh. Yes, thank you MC Niratno. MC Teresa. Je adudadi nong chudro. Nong je chudri hujikidi khara lerga chudong mal. Hello Victoria. Je mit yam sopa male Parbin thoi. So mit yam so Nilakamal na iche injang si mapande lebra deliver oina tawbra haye. Injang di ne kano akhoi college ki baya ma leiba ko akhoi sum thabak sunaba leiba adu magonda request tawraga leibiro on tawraga leiraga chari do hojik injang su loisale yam wana leiri. Che ama si wa yam ngang te ne hai nang su wa khra ngang ne. Kai ngang de khanggi. Khra khummu ne moi answer je. Khumgi ne noi na hang basin doi tari ni. Kitang la man thamura. Man bajnu ai. Ini yang hai hari Che ming kari kogi nang naming kai kogi. Nang pagaro. Lonely gi do isai ne hai. Okay. Doidi. Na koko. Cici ama se maming kai koge cici ama se bidya thoi kowe ma ai gi video da dum yaw ba prema ai je khurai de gi ne ai kan da na batoge ko je Romesh Irom ki khum gre ko bidya thoi kowe de gi Ranjita ai manau hai manau pi kamai na tawrige kayo gre Boken soibam hai Leon ai gi mingna Niranda hai ba Parbin thoi che kai da lei no ai hu Gujarat da lei che ama jinna ne luwang sangbam da gi lingjel Susma live from che ani kai subject ta pi ga ibani je pediatrics ne ba ko ibani specialty je adupu adum atopa subject tum ta khale anatomy physiology adagi foundation ta khale General daga che bidya thoga best friend na hai base matik chai DS vlog matik cha kui re ban tin re je Victoria kon thau jam tina se ya ye
ꯔꯣꯖꯔꯁꯟ ꯑꯩꯒꯤ ꯀꯃꯦꯟꯁꯤꯒ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯄꯥꯕꯤꯗ꯭ꯔꯤꯁꯦ ꯀꯦꯃꯦꯔꯥ ꯁꯦꯝꯕꯗ ꯄꯥꯔꯤꯁꯤꯗꯤ ꯔꯣꯖꯔꯁꯟ ꯁꯤꯒ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯑꯩꯅ ꯄꯥꯔꯤꯁꯦ ꯅꯪꯒꯤ ꯕꯣꯀꯦꯟ ꯁꯣꯏꯕꯝ ꯔꯟꯖꯤꯇꯥ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯑꯩꯅꯔ ꯅꯣꯏꯅꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯊꯣꯛꯄ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯠꯄ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯆꯦ ꯅꯪ ꯀꯦꯃꯦꯔꯥꯗꯨ ꯐꯕ꯭ꯔꯣ ꯑꯩ ꯂꯩꯒꯦ ꯈꯜꯂꯦ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯁꯥꯏꯖ ꯄꯤꯛꯄꯅꯤꯅꯀꯣ ꯑꯗꯨꯝ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯅꯦꯕ ꯑꯩꯈꯣꯏ ꯕꯨꯂꯦꯠ ꯊꯧꯕ ꯃꯤꯒꯨꯝꯕ ꯑꯗꯨꯝꯕꯅ ꯁꯤꯁꯦ ꯌꯨꯁ ꯇꯧꯕ ꯀꯦꯃꯦꯔꯥꯗꯨꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯈꯔ ꯑꯍꯣꯡꯕ ꯈꯜꯂ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯃꯝꯕ ꯖꯒꯥꯗꯗꯤ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯂꯥꯏꯇꯤꯡ ꯐꯖꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯈꯤꯇꯪ ꯍꯦꯛ ꯃꯝꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯍꯣꯡꯕꯩ ꯍꯥꯏꯗꯤ ꯌꯥꯕ ꯔꯣꯃꯦꯁ ꯑꯩ ꯈꯨꯔꯥꯏꯗꯒꯤꯅꯦ ꯃꯝꯇꯥ ꯆꯤꯆꯦꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ 10 ꯊꯥꯕꯤꯔꯛꯀꯦ ꯑꯩꯒꯤꯅꯦ ꯀꯩꯅꯣꯗ ꯑꯅꯟꯗ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯑꯅꯟꯗ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯗ 10 ꯊꯥꯔꯛꯑꯦ ꯂꯟꯂꯥꯏ ꯍꯥꯏ ꯆꯦꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ AIA-BITS ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯔꯣꯝ ꯔꯣꯃꯣꯇꯥ ꯁꯤꯒꯤ AIA-BITSꯀꯤ ꯃꯃꯤꯡ ꯃꯤꯅꯤꯡ ꯔꯤꯚꯤꯜ ꯇꯧꯕꯩꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝ ꯁ꯭ꯄꯦஷꯦꯜꯅꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯕ ꯁꯥꯂꯤꯀꯥ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯕꯅꯦ ꯌꯨꯝꯗꯁꯨ ꯊꯣꯛꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯗꯣ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯁꯨꯁꯃꯥ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯑꯃꯁꯦ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕ꯭ꯔꯣ ꯃꯥ ꯏꯁꯇ꯭ꯔꯤꯛ ꯈꯔ ꯑꯣꯏꯕꯅꯦ ꯑꯗꯣ ꯐꯥꯒꯤ ꯇꯧꯔꯗꯤ ꯌꯥꯝ ꯐꯥꯒꯤ ꯇꯧꯕ ꯆꯦ ꯅꯣꯏ ꯑꯅꯤ ꯁꯥꯎꯅꯔꯝꯗꯧ ꯃꯥꯟꯗꯦ ꯁꯥꯎꯅꯕ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯁꯥꯎꯅꯗꯦꯗ ꯀꯅꯥꯒꯤ ꯔꯤꯀ꯭ꯔꯦꯁꯟꯅꯣ ꯍꯟꯖꯕꯝ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 4ꯗ ꯈꯪꯕꯤꯔꯣ ꯗꯦꯅꯤꯁ ꯆꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯌꯨꯝ ꯊꯣꯛꯄ ꯅꯪꯍꯧꯗꯔꯦ ꯚꯤꯛꯇꯣꯔꯤꯌꯥ ꯆꯦ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯌꯦ ꯁꯣꯃꯥꯌꯥ ꯃꯥꯜꯂꯦ ꯁꯣꯃꯥꯌꯥ ꯃꯥꯜꯂꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯩ ꯁꯣꯃꯥꯌꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯁꯦ ꯇꯜꯂꯕꯅꯦ ꯃꯤ ꯃꯌꯥꯝꯅ ꯐꯖꯅ ꯈꯟꯕꯤꯗꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯔꯛꯑꯣ ꯅꯣꯡꯃ ꯀꯣꯏꯔꯛ ꯇꯥꯔꯦ ꯂꯦꯝ ꯅꯤꯡꯊꯧꯖꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯂꯤꯡꯖꯦꯜ ꯆꯤꯆꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯅꯤꯔꯟꯗꯥ ꯀꯧꯋꯦ ꯑꯇꯣꯞꯄ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟ ꯍꯪꯉꯧꯅꯦ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯅꯣꯏ ꯍꯪꯅꯤꯡꯕ ꯑꯇꯣꯞꯄ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯔꯣꯝ ꯔꯣꯃꯣꯇꯥ ꯆꯦ ꯑꯗꯨꯋꯥꯏꯗ ꯀꯣꯔꯣꯅꯥ ꯅꯥꯕ ꯃꯤ ꯂꯩꯕ ꯂꯩꯇ꯭ꯔꯣ ꯃꯤ ꯂꯩꯌꯦ ꯌꯥꯝ ꯂꯩꯔꯦ ꯒꯨꯖꯔꯥꯠꯁꯨ ꯆꯥꯎꯕꯅꯤꯅꯅꯦ ꯑꯅꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯃꯨꯛ ꯍꯪꯉꯦ ꯑꯩ ꯆꯍꯤ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯔꯔꯣꯏꯒꯦ ꯆꯦꯒꯤ ꯋꯦꯠ ꯀꯌꯥ ꯂꯨꯝꯒꯦ ꯑꯁ ꯑꯩ ꯑꯟꯗꯔ ꯋꯦꯠꯅꯤꯉꯣ ꯑꯣꯟꯗꯕꯕꯨꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯌꯥꯝꯗꯦ ꯆꯤꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯖꯔꯤꯅꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯅꯥꯇꯣꯟ ꯆꯥꯎꯕꯗꯤꯅ ꯍꯥꯏꯕꯤꯗ꯭ꯔꯦꯅ ꯍꯥꯏ ꯅꯦꯠ ꯌꯥꯝ ꯆꯞꯄꯦ ꯍꯣꯏ ꯔꯕꯤ ꯁꯤꯡ ꯌꯥꯝ ꯄꯛꯇꯤꯌꯦꯅ ꯍꯥꯏꯌꯦ ꯈꯔ ꯄꯛꯇꯦꯅ ꯈꯟꯕꯈꯩꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯗꯕꯀꯣ ꯔꯕꯤꯁꯤꯡ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯣꯏꯗ ꯔꯤꯌꯦꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯗ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯅꯦꯠꯁꯦ ꯑꯩ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯌꯦꯡꯅꯤꯡꯗꯦꯕ ꯄꯛꯇꯤꯌꯦꯅꯕꯨ ꯈꯜꯂꯕ ꯑꯗꯨꯝ ꯊꯣꯛꯄꯤꯈꯤꯕ ꯁꯨꯁꯃꯥ ꯂꯥꯏꯁ꯭ꯔꯝ ꯆꯦꯒꯤ ꯍꯥꯏꯠ ꯀꯌꯥꯅꯣ ꯑꯩ ꯍꯥꯏꯠꯁꯦ 5'3" ꯔ 5'4" ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯀꯥꯡꯕꯨꯅꯤ ꯕꯤꯗꯤꯌꯥ ꯍꯩꯁꯅꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯨꯝꯗꯗꯤ ꯍꯧꯖꯤꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯌꯨꯝꯗ ꯂꯥꯛꯅꯤꯡꯉꯦ ꯌꯥꯝ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯁꯝ ꯇꯤꯡꯕꯅ ꯄꯛꯄ꯭ꯔꯥ ꯁꯝ ꯈꯣꯏꯕꯅ ꯄꯛꯄ꯭ꯔꯥ ꯑꯩꯗꯤ ꯁꯝꯁꯦ ꯌꯥꯝ ꯈꯣꯏꯖꯅꯤꯡꯕ ꯃꯁꯥꯒꯤꯗꯤ ꯇꯤꯡꯕꯀꯣ
ꯑꯩꯒꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯔꯥꯜꯗꯣ ꯑꯩꯒꯤꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯔꯥꯜꯗꯣ ꯑꯩꯅ ꯍꯧꯔꯨꯕꯅꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯈꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯌꯥꯡ ꯇꯌꯥꯡꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 이만하비 그야다 하락도 와해디 따바디 투정이 다탁바 미디나 아뚜바 탐비다 창라플레니 나이다 웃라리 탐이다 그거 ꯑꯩ ꯉꯁꯥꯏꯒꯤ ꯅꯦꯠꯁꯦ ꯄꯜꯂꯨꯔꯦ ꯁꯅꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯦꯆꯦ ꯃꯁꯛꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯣꯏ ꯊꯦꯡꯛ ꯌꯨ ꯁꯨꯁꯤꯇ꯭ꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯦ ꯌꯥꯝ ꯆꯝꯃꯦ ꯑꯗꯨꯝ ꯈꯔ ꯆꯝꯕꯅꯦ ꯍꯥꯏ ꯔꯥꯖꯦꯁ ꯋꯥꯔꯦꯄꯝ ꯍꯥꯏ ꯋꯥꯔꯦꯄꯝ ꯃꯦꯝꯁꯅꯥ ꯍꯥꯏ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯖꯤꯠ ꯕꯤꯗ꯭ꯌꯥꯊꯣꯏꯁꯦ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯗꯣꯏꯅꯣ ꯃꯌꯥꯝꯒꯤ ꯆꯤꯆꯦ ꯍꯥꯏꯌꯦ ꯈꯪꯗꯦꯌꯦ ꯅꯪꯅ ꯌꯥꯅꯕ ꯑꯗꯨꯝ ꯈꯔ ꯍꯣꯠꯅꯕꯤꯔꯝꯃꯣ ꯉꯁꯤ ꯆꯦ ꯅꯦꯠ ꯌꯥꯝ ꯐꯠꯇꯦꯗ ꯑꯗꯨꯅꯦ ꯅꯦꯠꯁꯦ ꯈꯔ ꯊꯥꯖꯜꯂꯣꯏ ꯏꯄꯛ ꯇꯞꯄꯛꯑꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯦꯆꯦꯁꯦ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ 200 ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯖꯤꯀꯣꯔ ꯑꯦꯠ ꯍꯔꯠ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯅꯥꯊꯣꯏ ꯍꯥꯏ ꯁꯅꯥꯆꯧꯕ ꯍꯥꯏ ꯖꯦꯛꯁ ꯆꯣꯡꯊꯥꯝ ꯍꯥꯏ ꯆꯦꯆꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯆꯦꯆꯦꯗꯔ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ खरा कन्ना सꯛꯄꯤꯔꯣ ꯁꯨꯁꯃꯥ ꯏꯀꯥꯏꯖꯩꯌꯦ ꯑꯩ ꯑꯗꯨꯝ ꯄꯪꯁꯛ ꯁꯛꯄ ꯋꯥꯅꯤ ꯆꯦ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯔꯣꯖꯅꯤ ꯅꯣꯏ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯅꯗꯤ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯑꯝꯇꯪ ꯇꯧꯁꯤꯗ ꯑꯩꯅ ꯁꯣꯏ ꯀꯥꯅꯤꯗꯥꯅ ꯃꯥ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯆꯥꯅꯤꯡꯉꯥꯏꯁꯤꯅ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯕꯅꯦꯀꯣ ꯍꯧꯖꯤꯛꯁꯦ ꯆꯥꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯆꯥꯄꯣꯠꯁꯨ ꯀꯌꯥ ꯂꯩꯇ꯭ꯔꯦꯕ ꯏꯕꯥꯅꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯍꯧꯖꯤꯛ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕꯁꯦ ꯆꯥꯅꯤꯡꯉꯥꯏꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯕꯩ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯐꯔꯛ ꯇꯥ ꯂꯩꯔꯦꯕ ꯃꯄꯥꯟ ꯊꯣꯛꯀꯗꯕꯁꯨ ꯌꯥꯗ꯭ꯔꯦ ꯖꯦꯛꯁ ꯆꯣꯡꯊꯥꯝ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯝ ꯁꯤ ꯐꯝꯃꯒ ꯃꯌꯥꯝꯒ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯝꯕꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯑꯗꯨꯒꯤ ꯄꯨꯔꯥ ꯐꯨꯜ ꯃꯦꯀꯞꯇ ꯂꯩꯔꯝꯃꯤꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯩꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯍꯥꯄꯛꯀꯦ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯩꯁꯦꯀꯣ ꯍꯩꯗꯤ ꯍꯩꯇꯕ ꯉꯥꯏꯈꯣꯀꯣ ꯅꯦꯠꯁꯦ ꯆꯠꯄꯗꯩꯅꯦ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏ ꯀꯤꯔꯟꯕꯂꯥ ꯍꯥꯏ ꯑꯦꯀꯦ ꯆꯦ ꯀꯩ ꯇꯝꯃꯤꯒꯦ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯔ ꯂꯩꯕꯅꯦ ꯕꯤꯗ꯭ꯌꯥꯊꯣꯏ ꯍꯧꯖꯤꯛꯇ ꯑꯟꯁꯔ ꯈꯨꯝꯈ꯭ꯔꯗꯨꯗꯤ ꯅꯪ ꯃꯈꯥ ꯂꯩꯔꯒ ꯀꯩꯅꯣꯃꯤꯇ ꯊꯣꯡꯖꯤꯜꯂꯝꯃꯣ ꯌꯥꯝ ꯂꯩꯗꯥꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯖꯤꯜꯂꯝꯃꯣ ꯄꯪꯊꯣꯡꯗ ꯅꯃꯥꯏꯗꯣ ꯄꯨꯂꯞ ꯎꯍꯜꯂꯣ ꯑꯗꯨꯒ ꯐꯖꯅꯤ ꯂꯥꯏꯕꯛ ꯎꯗ꯭ꯔꯦ ꯑꯩꯗꯤ ꯎꯕ꯭ꯔꯥ ꯑꯩ ꯉꯁꯥꯏꯗꯩ ꯎꯕ꯭ꯔꯥꯅ ꯈꯜꯂꯤꯅꯦ ꯉꯥꯏꯈꯣꯀꯣ ꯗꯁꯥꯅꯤꯗ ꯎꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯦꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯃꯦꯟ ꯄꯤꯕꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯆꯦꯆꯦꯒꯤ ꯍꯦꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯦꯛꯁꯦ ꯑꯩꯁꯨ ꯈꯔ ꯇꯣꯏꯅ ꯁꯦꯝꯒꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯊꯥꯖ ꯎꯋꯤꯇꯟ ꯊꯣꯔꯛꯑꯔꯣꯏꯗ꯭ꯔꯣ ꯊꯣꯔꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤ ꯑꯦꯝꯅ
ꯐ꯭ꯂꯥꯏꯠ ꯑꯦꯔꯦꯟꯖ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯛꯑꯒꯗꯤ ꯊꯣꯛꯍꯧꯒꯦ ꯇꯧꯕꯅꯦꯕ ꯁꯤꯔꯁꯨ ꯅꯥꯔꯁꯨ ꯌꯨꯝꯗ ꯁꯤꯅꯕ ꯑꯩ ꯋꯥꯔꯦꯕ ꯏꯕꯥꯅꯤꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯆꯥꯅꯤꯡꯉꯥꯏꯁꯨ ꯐꯖꯅ ꯂꯩꯇꯦ ꯆꯦ ꯁ꯭ꯄꯥꯏꯁꯤ ꯐꯨꯗ ꯍꯩꯅꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤꯗꯅ ꯁ꯭ꯄꯥꯏꯁꯤꯗꯤ ꯐꯖꯅ ꯄꯥꯝꯃꯦ ꯖꯦꯛꯁ ꯌꯥꯝ ꯆꯝꯃꯦ ꯆꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯑꯞꯁꯅꯥ ꯀꯦ ꯑꯞꯁꯅꯥ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯎ ꯂꯤꯡꯖꯦꯜ ꯆꯦꯆꯦ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯔꯣꯃꯦꯁ ꯆꯦꯆꯦ ꯄ꯭ꯔꯤꯇꯤ ꯖꯣꯖꯣꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯅꯕ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯥꯏ ꯔꯤꯀ꯭ꯔꯦꯁꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯑꯃꯨꯔꯛ ꯐꯥꯎꯅꯩ ꯑꯗꯨꯗꯩꯗꯤ ꯐꯥꯎꯅꯗꯦ ꯕꯤꯗꯤꯌꯥ ꯍꯩꯁꯅꯥ ꯍꯌꯦꯡ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯄꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 4ꯗ ꯍꯥꯞꯄꯛꯀꯦ ꯆꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯁꯣꯐꯤꯌꯥ ꯂꯩꯇꯤꯌꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯌꯨꯝ ꯊꯣꯛꯄꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯐ꯭ꯂꯥꯏꯠꯇꯣ ꯂꯣꯏ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯀꯦ ꯑꯞꯁꯅꯥ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦ ꯁꯨꯃꯥꯏꯅ ꯉꯁꯤꯁꯦ ꯂꯥꯏꯚ ꯊꯥꯒꯦꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯥꯔꯛꯄꯅꯦ ꯏꯟꯐꯣꯝ ꯃꯇꯝ ꯍꯥꯏꯈꯤꯕꯗꯨꯅ ꯍꯦꯟꯅ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯛꯇꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯅꯍꯥꯟ ꯃꯇꯝ ꯍꯥꯏꯗꯕꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯅꯨꯖꯥꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯒꯤ ꯅꯨꯡꯁꯤꯔ ꯂꯩꯅꯝꯅ ꯂꯥꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯜꯂꯦ ꯅꯨꯡꯁꯤ ꯁꯃꯥꯏ ꯂꯩꯈꯤꯅꯨꯀꯣ ꯌꯧꯔꯝꯕ ꯎꯕꯤꯀꯣ ꯅꯨꯡꯁꯤꯕꯟ ꯊꯨꯡꯐꯝꯅ ꯂꯥꯡꯍꯟꯕꯤꯅꯨ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯨ ꯈꯥꯡꯕ ꯉꯝꯖꯔꯣ ꯂꯩꯅꯒꯨꯝꯕꯤ ꯊꯃꯣꯏꯅ ꯄꯤꯊꯣꯛꯂꯒꯦ ꯊꯋꯥꯏꯁꯦ ꯅꯣꯏ ꯍꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯇꯣꯔꯦ ꯆꯤꯡꯅꯕꯒꯤ ꯊꯥꯡꯗꯜꯂꯕ ꯄꯜꯋꯥꯜ ꯀꯌꯥꯁꯨ ꯎꯔꯨꯔꯦ ꯑꯩꯗꯤ ꯀꯅꯥ ꯈꯪꯍꯟꯗ ꯇꯨ ꯁꯤ ꯀꯃꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯅꯦꯕ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯩꯅꯣꯝ ꯆꯥꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯖꯦꯛꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯩꯅꯣꯝꯗꯤ ꯆꯥꯕ ꯌꯥꯕꯖꯥꯠꯅꯤ ꯑꯩꯗꯤ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯑꯩꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯦ ꯑꯁꯦꯡꯕ ꯊꯦꯡꯅꯔꯀꯥꯟꯗꯗꯤ ꯑꯩꯁꯦ ꯃꯤ ꯄꯨꯟꯕ ꯀꯌꯥ ꯍꯩꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯃꯥꯡꯗꯕꯨ ꯉꯝꯕ ꯋꯥꯅꯤ ꯑꯗꯨ ꯌꯦꯡꯁꯦ ꯃꯅꯣꯖ ꯃꯌꯥꯡꯂꯥꯡꯕꯝ ꯍꯥꯏ ꯕ꯭ꯔꯗꯔ ꯁꯅꯥꯖꯥꯎꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯦ ꯆꯦ ꯍꯣꯏ ꯅꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯗ꯭ꯔꯦꯕꯤꯠ ꯂꯥꯏꯁ꯭ꯔꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯏꯆꯦꯅ ꯀꯧꯕꯗꯣ ꯑꯝꯇ ꯇꯥꯒꯦꯗꯅ ꯄꯨꯁꯄꯥ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯆꯦꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯁ꯭ꯀꯨꯂꯤꯡ ꯀꯥꯏ ꯇꯧꯔꯛꯀꯦ ꯑꯩ ꯆꯍꯤꯁꯦ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩ ꯌꯥꯝ ꯂꯤꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯨ ꯃꯌꯥꯝ ꯍꯣꯡꯉꯛꯑꯦ 9-10ꯅ ꯑꯅꯟꯗ ꯇꯝꯃꯛꯑꯦ 11-12ꯅ ꯏ.ꯀꯦꯗ ꯇꯝꯃꯛꯑꯦ ꯁꯦꯟꯇꯤꯌꯥꯒꯣ ꯋꯥꯍꯦꯡꯕꯝ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯁꯛꯈꯤꯕꯗꯣ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ ꯆꯤꯆꯦ ꯌꯥꯝ ꯀꯧꯅꯨ ꯃꯤ ꯑꯉꯥꯡꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅꯦ ꯃꯅꯣꯖ ꯕ꯭ꯔꯗꯔ ꯑꯩꯁꯦ ꯈꯪꯗꯦꯗ ꯆꯤꯆꯦ ꯀꯧꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯆꯤꯆꯦ ꯀꯧꯕꯁꯤꯅꯗꯤ ꯈꯔ ꯑꯩꯉꯣꯟꯗꯁꯨ ꯗꯥꯏꯔꯦꯛ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯑꯕ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯧꯔꯛꯄꯅꯤꯅ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯐ꯭ꯔꯤꯗꯀꯣ ꯉꯥꯡꯕ ꯌꯥꯏꯑꯕ ꯆꯦ ꯅꯣꯡ ꯇꯥꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯗꯨꯅꯦ
ꯑꯩꯈꯣꯏ ꯁꯤꯗꯕꯨꯗꯤ ꯇꯥꯗꯦꯕꯀꯣ ꯆꯦꯆꯦꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯩꯅ ꯑꯍꯜꯅꯦ ꯂꯤꯡꯖꯦꯜ ꯐ꯭ꯂꯥꯏꯠ ꯑꯦꯔꯦꯟꯖ ꯇꯧꯔꯣꯏꯍꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯗꯣꯃꯦꯁꯇꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯏꯅ ꯊꯤꯡꯕꯅꯤ ꯍꯣꯏ ꯊꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯗ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯩꯌꯦꯕꯀꯣ ꯅꯍꯥꯟ ꯁꯤ ꯑꯦꯝ ꯁꯥꯔꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯝ ꯈꯨꯗꯤꯡꯒꯤ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯃꯩꯇꯩ ꯃꯆꯥ ꯂꯩꯕꯈꯩꯗꯨꯒꯤ ꯑꯦꯔꯦꯟꯖ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯉꯦ ꯌꯦꯡꯈ꯭ꯔꯗꯤ ꯍꯟꯐꯝ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯇꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯅꯠꯇꯕꯤꯗ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯁꯥꯡꯗꯕꯅꯦ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔꯒꯤ ꯇꯥꯏꯞꯇ ꯚꯤꯗꯤꯑꯣ ꯀꯩꯁꯨ ꯁꯥꯡꯗꯕꯅꯦ ꯑꯗꯨꯅ ꯃꯤꯅꯤꯠ 5-6ꯇꯪ ꯁꯥꯡꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯔꯒꯗꯤ ꯄꯦꯠ ꯕꯣꯏ ꯆꯦ ꯑꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯀꯤꯔꯟ ꯍꯥꯏ ꯕꯦꯕꯤ ꯔꯥꯅꯤ ꯆꯦꯅ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯒꯨꯖꯔꯥꯠꯇꯅꯦ ꯁꯣꯐꯤꯌꯥ ꯖꯦꯛ ꯕꯨꯜꯂꯔ ꯁꯤꯁ ꯌꯨ ꯂꯨꯛ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯛ ꯌꯨ ꯍꯨꯏꯗ꯭ꯔꯣꯝ ꯁꯪꯒꯤꯇꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯃꯤꯟꯁ ꯑꯩ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯔꯣꯃꯦꯁ ꯆꯤꯆꯦꯒ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏꯒꯁꯦ ꯆꯥꯛ ꯊꯣꯡꯕꯩ ꯔꯨꯇꯤꯟ ꯈꯥꯏꯗꯣꯛꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦ ꯔꯨꯇꯤꯟꯕꯨꯗꯤ ꯈꯥꯏꯅꯗꯦ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯃꯥꯅ ꯑꯌꯨꯛ ꯊꯣꯡꯉꯒꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡ ꯊꯣꯡꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯕꯒꯨꯝꯕ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯕ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯕꯤꯗ꯭ꯌꯥ ꯀꯤꯔꯟ ꯆꯤꯆꯦ ꯀꯧꯕꯁꯦ ꯈꯨꯝꯃꯛꯑꯣ ꯍꯥꯎ ꯀꯤꯔꯟ ꯊꯣꯏ ꯍꯩꯀꯣ ꯆꯦ ꯌꯥꯝꯅ ꯏꯁꯩ ꯁꯛꯄ ꯇꯥꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯂꯤꯌꯣꯟ ꯆꯦ ꯂꯥꯏꯚ ꯈꯔ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯏꯁꯩꯗꯣ ꯊꯦꯡꯀ꯭ꯌꯨ ꯇꯥꯏꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯏꯁꯩ ꯁꯛꯎ ꯌꯥꯗ꯭ꯔꯣ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯩꯇꯕꯅꯤꯅꯅꯦ ꯇꯦꯂꯦꯟꯁꯦ ꯂꯩꯇꯦꯅꯦ ꯅꯆꯦꯁꯦ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯅꯠꯇꯕ ꯁꯛꯂꯛꯑꯣ ꯀꯥꯏꯅꯕ ꯏꯁꯩ ꯅꯠꯇꯕ ꯅꯣꯏ ꯏꯁꯩ ꯑꯝꯇ ꯍꯥꯏꯔꯛꯎꯅ ꯑꯩ ꯍꯩꯔꯗꯤ ꯁꯛꯂꯛꯀꯦ ꯀꯃꯦꯟ ꯄꯤꯕꯅꯦ ꯅꯪꯅ ꯈꯨꯝꯁꯨ ꯈꯨꯝꯗ꯭ꯔꯒ ꯃꯅꯣꯖ ꯆꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯑꯗꯨꯅ ꯃꯤꯅ ꯑꯩ ꯑꯋꯥꯕꯁꯦ ꯀꯌꯥ ꯈꯪꯕꯤꯗꯕ ꯆꯥꯛ ꯊꯣꯡꯕꯤꯔꯣꯏꯗ꯭ꯔꯣ ꯁꯥꯌꯥ ꯅꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏꯅ ꯊꯣꯡꯕ ꯍꯧꯔꯝꯗꯧ ꯃꯥꯜꯂꯦ ꯔꯣꯁꯅꯤ ꯃꯌꯥꯝ ꯍꯪꯉꯦ ꯆꯦꯒꯤ ꯅꯦꯠ ꯌꯥꯗꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯑꯩ ꯅꯦꯠ ꯌꯥꯗꯕ ꯃꯥꯜꯂꯦꯕ ꯆꯦꯒꯤ ꯏꯁꯩ ꯇꯥꯔꯝꯕꯅꯤ ꯍꯥꯏ ꯁꯨꯁꯃꯥꯅ ꯀꯃꯦꯟ ꯄꯨꯂꯞ ꯂꯥꯛꯀꯅꯤ ꯅꯦꯠꯅ ꯑꯣꯏꯔꯤꯖꯥꯠꯂꯣ ꯅꯦꯠꯅ ꯑꯣꯏꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯁꯤ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯇꯦꯕ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯆꯦ ꯁꯂꯥꯝ ꯔꯟꯖꯤꯇꯥ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦꯗ ꯕꯤꯗ꯭ꯌꯥ ꯍꯩꯁꯅꯥꯝ ꯀꯃꯦꯟꯀ ꯄꯥꯕꯤꯗꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯕꯤꯗ꯭ꯌꯥ ꯁꯤ ꯅꯦꯠ ꯅꯪꯒꯤ ꯃꯤꯡ ꯀꯧꯔꯒꯤ ꯁꯦꯟꯇꯤꯌꯥꯒꯣ ꯋꯥꯍꯦꯡꯕꯝ ꯏꯁꯩ ꯌꯥꯝ ꯍꯩꯀꯣ ꯍꯥꯏꯌꯦ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯕꯩ ꯀꯃꯦꯟꯁꯤꯁꯨꯅꯦ ꯀꯣꯟꯅ ꯄꯨꯟꯅ ꯄꯨꯟꯅ ꯊꯣꯛꯂꯛꯑꯦ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯩꯕ ꯑꯣꯏꯗꯤ ꯁꯛꯂꯛꯀꯦ ꯀꯥꯏꯅꯕꯒꯤ ꯅꯠꯇꯕ ꯁꯤ ꯅꯦꯠ ꯌꯥꯗꯕꯩ ꯑꯣꯏꯔꯝꯅꯤꯕ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯀꯃꯦꯟꯁ ꯀꯩꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯅꯤꯡꯉꯤ ꯄꯨꯟꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯦꯞꯄꯨꯅ ꯁꯪꯁꯥꯔꯁꯤꯗ ꯅꯪꯕꯨꯗꯤ ꯁꯣꯟꯅꯔꯝꯒꯅꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪꯕꯨꯗꯤ ꯉꯥꯎꯅꯔꯝꯒꯅꯤ ꯂꯥ 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 ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯂꯥ ꯑꯣꯏꯖꯅꯤꯡꯉꯤ ꯅꯪꯕꯨ ꯉꯥꯎꯖꯕ ꯃꯤ ꯀꯌꯥ ꯁꯦꯟꯅꯗꯦ ꯁꯣꯟꯅꯔꯝꯒꯅꯤ ꯅꯪꯕꯨ ꯉꯥꯎꯅꯔꯝꯒꯅꯤ ꯂꯥ 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 ꯃꯌꯥꯝ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ ꯀꯣꯃꯦꯟꯁꯨ ꯊꯣꯛꯇꯔꯦ ꯑꯗꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ
सुमाइना अमुक मैम थोलामेबा कमेंट मैम अइदि ngamaroida नेट यादबे कमेंट अमता चेदा लाक्ट्रा माले हानगी मैम से अमता खुमक्ट्रा अदुनेबा हजिता मुला एतु कैन यू मेक recreation video of my pic Jack Buller why don't you participate in the last video I gave a chance to my subscribers why didn't you participate Jack Buller Tom's Blair ꯆꯦꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯅꯟꯗꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯑꯣ ꯔꯦꯖꯤꯌꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯂꯤꯡꯖꯦꯜ ꯏꯀꯦꯗ ꯇꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯈꯨꯃꯟꯊꯦꯝ ꯆꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯅꯤꯔꯟꯗꯥ ꯀꯧꯋꯦ ꯅꯤꯔꯟꯗꯥ ꯃꯌꯥꯡꯂꯝꯕꯝ ꯔꯣꯃꯦꯁ ꯉꯁꯤ ꯆꯤꯆꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯕꯤꯔꯝꯃꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯑꯟꯖꯦꯂꯤꯀꯥ ꯑꯣꯖꯥ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯅꯔꯁꯤꯡ ꯇ꯭ꯌꯨꯇꯔꯅꯦꯕꯀꯣ ꯅꯔꯁꯤꯡꯗꯣ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯁꯨ ꯅꯔꯁꯤꯡ ꯇꯝꯃꯛꯑꯀꯥꯟꯗ ꯃꯥꯁꯇꯔ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯔ ꯂꯩꯕ ꯁꯤꯁ ꯋꯥꯟ ꯁꯖꯦꯁꯟ ꯚꯤꯗꯤꯑꯣ ꯌꯥꯔꯤꯈꯩ ꯁꯥꯡꯍꯟꯒꯅꯣ ꯁꯨꯝꯕꯅ ꯌꯦꯡꯕꯗ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯅꯨꯡꯉꯥꯏꯍꯟꯕꯅꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯥꯡꯍꯟꯕ ꯄꯥꯝꯗꯦꯕꯀꯣ ꯌꯥꯔꯤꯉꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯡꯗꯕꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯌꯥꯝꯅ ꯄꯤꯕ ꯌꯥꯝ ꯀꯟꯅ ꯁꯥꯡꯗꯕꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯎꯠꯄ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯑꯩꯁꯨ ꯆꯤꯆꯦꯒꯤ ꯍꯦꯇꯔꯁꯈꯩꯗꯣ ꯆꯤꯆꯦꯒꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯑꯌꯥꯝꯕꯅꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯁꯨ ꯁ꯭ꯇꯤꯜ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯣꯏ ꯑꯗꯨꯝ ꯄꯤꯖꯔꯁꯅꯣ ꯑꯩ ꯃꯣꯏꯗ ꯐꯣꯀꯁ ꯇꯧꯔꯔꯣꯏꯒꯦ ꯕꯨꯂꯦꯠ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯕꯨꯂꯦꯠꯀꯤ ꯑꯍꯧꯕꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯥꯎꯔꯦ ꯆꯤꯆꯦ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯇꯧꯕꯗ ꯁꯛꯂꯛꯑꯣ ꯑꯩ ꯈꯪꯗꯦ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯑꯩ ꯏꯁꯩꯁꯦ ꯀꯌꯥ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯀꯌꯥꯝ ꯀꯟꯅ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯄꯥꯎ ꯄꯥꯕꯗꯧꯅ ꯒꯣꯔꯣꯡ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛꯇꯪ ꯄꯥꯝꯗ꯭ꯔꯦꯗ ꯁꯨꯁꯃꯥ ꯆꯦꯒꯤ ꯐꯣꯇꯣꯒꯤ ꯗꯦꯀꯣꯔꯦꯁꯟ ꯁꯦꯝꯅꯤꯡꯉꯦ ꯁꯦꯝꯕ ꯑꯣꯏꯔꯗꯤ DM ꯇꯧꯔꯛꯀꯦ ꯆꯦ ꯁꯦꯝꯃꯛꯑꯣꯅꯦ ꯌꯥꯏꯅꯦ ꯁꯨꯁꯃꯥ ꯁꯦꯝꯃꯛꯇꯦ ꯍꯥꯏꯔꯕꯅꯤꯅꯦ ꯄꯨꯁꯄꯥ ꯒꯨꯇꯨ ꯆꯦꯒ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏꯒ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕꯗꯣ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯊꯣꯡꯉꯤꯅꯤꯅꯦ ꯑꯩꯅ ꯊꯣꯡꯉꯦ ꯂꯣꯝꯕ ꯑꯁ ꯂꯣꯝꯕ ꯅꯣꯏ ꯂꯣꯝꯕꯗꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯐꯦꯁꯕꯨꯛ ꯆꯪꯉꯦ ꯂꯣꯝꯕ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯦ ꯂꯣꯝꯕ ꯑꯩ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯑꯩꯁꯦꯀꯣ ꯃꯤꯅ ꯑꯗꯨꯝ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯊꯥꯖꯗꯕꯅꯦ ꯑꯗꯨꯅ ꯁꯤꯅꯕꯨꯗꯤ ꯐꯩꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯅꯨꯡꯉꯥꯏ ꯃꯥꯜꯂ ꯑꯗꯨꯝ ꯂꯩꯁꯤꯅ ꯑꯩꯅ ꯊꯥꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯒꯤ ꯏꯁꯩꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅꯤꯅꯦ ꯑꯩꯅꯁꯨ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯏꯁꯩꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯅꯤꯡꯉꯤ ꯇꯧꯕꯗꯣ ꯁꯣꯐꯤꯌꯥ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯅ ꯃꯃꯥꯗ ꯄꯥꯎ ꯍꯥꯏꯗꯕꯤ ꯌꯨꯝꯗ ꯊꯣꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯗ ꯃꯃꯥꯅ ꯀꯞꯄꯗꯣ ꯎꯔꯒ ꯑꯩꯁꯨ ꯌꯥꯝ ꯀꯞꯄꯦ ꯈꯨꯃꯥ ꯌꯥꯝ ꯀꯞꯄꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯃꯃꯥꯗ ꯔꯦꯖꯤꯌꯥ ꯆꯤꯆꯦ ꯏꯁꯩꯗꯤ ꯐꯖꯕ ꯑꯃ ꯁꯛꯑꯦ ꯑꯗꯨ ꯅꯦꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯏꯊꯣꯏꯕꯤ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯤꯌꯣ ꯆꯦ ꯅꯦꯠ ꯌꯥꯗꯕꯁꯤꯗꯤ ꯁꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯛꯑꯣ ꯔꯣꯃꯦꯁ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯆꯤꯆꯦꯁꯦ ꯋꯤꯠ ꯃ꯭ꯌꯨꯖꯤꯛꯁꯨ ꯏꯁꯥꯅ ꯑꯗꯨꯝ ꯑꯣꯏꯔꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯁꯤꯁꯦ ꯆꯦ ꯂꯣꯏꯅ ꯌꯦꯡꯖꯕ ꯃꯥꯅ ꯎꯗꯕ ꯇꯧꯕꯗꯣ ꯁꯛꯂꯣ ꯂꯣꯟꯅ ꯌꯦꯡꯖꯕ ꯑꯣ ꯑꯗꯨ ꯑꯩ ꯍꯩꯇꯦꯗ ꯊꯥꯏꯅꯒꯤ ꯏꯁꯩꯒꯨꯝꯕꯅ ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯃꯤꯅꯤꯅꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯃꯤꯅꯤꯅ ꯈꯔ ꯊꯥꯏꯅ ꯏꯁꯩꯒꯨꯝꯕꯅ ꯈꯔ ꯅꯨꯡꯉꯥꯏ ꯊꯥꯏꯅ ꯏꯁꯩ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯁꯛꯁꯤꯒꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯁꯦ ꯅꯁꯛ ꯐꯖꯕꯅꯤꯅ ꯊꯃꯣꯏꯁꯤꯗꯤ ꯄꯤꯈꯤꯔꯣꯏ ꯑꯔꯦꯞꯄꯗꯣ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯔꯗꯨꯅ ꯊꯃꯣꯏ ꯍꯦꯛꯇ ꯄꯤꯊꯣꯛꯄꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯈꯪꯅꯈꯤꯁꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯁꯦ ꯅꯁꯛ ꯐꯖꯕꯅꯤꯅ ꯊꯃꯣꯏꯁꯤꯗꯤ ꯄꯤꯈꯤꯔꯣꯏ ꯑꯔꯦꯞꯄꯗꯣ ꯈꯪꯗ꯭ꯔꯤꯉꯩ ꯅꯊꯣꯏ ꯏꯁꯩ ꯍꯧꯅ ꯊꯥꯔꯛꯀꯅꯣ ꯑꯩꯕꯨ ꯀꯣꯄꯤꯔꯥꯏꯠ ꯑꯃꯨꯛ ꯂꯥꯛꯄꯤꯕ ꯇꯥꯔꯦ ꯏꯁꯩ ꯍꯧꯅ ꯊꯥꯔꯛꯀꯅꯣꯕ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤꯕ
ꯅꯊꯣꯏ ꯏꯁꯩ ꯍꯧꯅ ꯊꯥꯛꯀꯅꯨ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯌꯥꯗꯦ ꯁꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯣ ꯑꯗꯨꯏꯗꯤ ꯑꯁ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯑꯩ ꯊꯥꯏꯅꯒꯤ ꯏꯁꯩꯀꯣ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯁꯤꯁꯦ ꯆꯦ ꯂꯣꯏꯅ ꯌꯦꯡꯁꯤ ꯎꯔꯦ ꯑꯗꯒꯤ ꯃꯅꯣꯖ ꯅꯪꯉꯣꯟꯗ ꯀꯃꯦꯟ ꯂꯥꯛꯇꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅꯗꯤ ꯀꯃꯦꯟ ꯂꯣꯏꯅ ꯎꯏꯌꯦ ꯑꯩ ꯑꯃꯨꯛꯃꯨꯛ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯎꯏꯕ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯀꯣ ꯊꯣꯛꯆꯝ ꯁꯞꯅ ꯑꯝꯇ ꯊꯣꯛꯇ꯭ꯔꯣ ꯑꯝꯇ ꯊꯣꯛꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯑꯦꯕ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯖꯦꯝꯁ ꯕꯦꯝꯃ ꯑꯩ ꯅꯪꯉꯣꯟꯗ ꯀ꯭ꯔꯁ ꯑꯣꯏꯔꯦꯀꯣ ꯕꯦꯗꯥꯟꯇ ꯕꯦꯗꯥꯟꯇ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯃꯤꯡꯁꯨ ꯃꯥꯜꯂꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯀꯣ ꯊꯦꯡꯛ ꯌꯨ ꯗꯤꯄꯨ ꯗꯤꯄꯨ ꯂꯣꯏꯇꯣꯡꯕꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯇꯨꯝꯕꯒꯤ ꯔꯨꯇꯤꯟ ꯈꯪꯕ ꯃꯤꯈꯩꯅꯗꯤ ꯅꯣꯛꯅꯤꯡꯉꯝꯗꯣꯏꯅꯦꯕ ꯆꯦꯆꯦ ꯑꯩꯒꯤ ꯆꯦꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯆꯦꯒꯤ ꯐꯣꯇꯣꯗꯣ ꯊꯝꯂꯤꯅꯦ ꯋꯥꯆꯦꯞꯀꯤ ꯁꯤꯔꯤꯌꯁꯂꯤ ꯊꯣꯏ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯕꯦꯕꯤ ꯁꯦꯛ ꯃꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯐꯖꯕꯅꯦ ꯆꯦꯆꯦꯅ ꯊꯣꯛꯂꯛꯄꯩꯗꯣ ꯑꯗꯨꯅꯦ ꯃꯥ ꯀꯞꯄꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯊꯥꯖꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯁꯦ ꯄꯨꯔꯥ ꯁꯣꯛꯅ ꯆꯠꯂꯤꯁꯦ ꯂꯂꯤꯠ ꯍꯥꯏ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏꯀꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯑꯦꯛꯇꯤꯡꯗꯣ ꯆꯦꯆꯦ ꯍꯥꯏ ꯑꯅꯨꯔꯥꯙꯥ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯣꯏꯅ ꯑꯩ ꯆꯍꯤꯁꯦ ꯑꯗꯨꯝ ꯍꯪꯉꯦ ꯍꯥꯏꯕ ꯑꯩ ꯂꯤꯔꯦꯕ ꯑꯩ ꯂꯤꯔꯦ ꯑꯗꯨꯒ ꯑꯩ ꯆꯍꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯕꯤꯗ꯭ꯌꯥ ꯆꯦ ꯐꯖꯩꯌꯦ ꯍꯥꯏ ꯂꯤꯌꯣꯟ ꯍꯥꯏ ꯑꯅꯨꯔꯥꯙꯥ ꯊꯃꯣꯏꯁꯤ ꯈꯔ ꯁꯥꯐꯥꯎ ꯑꯗꯒꯤ ꯇꯨ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯦꯕ ꯀꯃꯦꯟꯁꯤꯡꯁꯦ ꯉꯥꯏꯈꯣꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯅꯨꯔꯥꯙꯥ ꯆꯥꯗ꯭ꯔꯤꯌꯦ ꯕꯤꯗ꯭ꯌꯥ ꯌꯥꯉꯝꯕꯝ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯑꯩ ꯁꯥꯏꯗꯣ ꯏꯆꯦꯒꯤ ꯂꯥꯏꯐ ꯌꯦꯡꯅꯤꯡ ꯉꯥꯏꯖꯔꯝꯕꯅꯦ ꯐꯣꯟ ꯇꯧꯕꯒ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯆꯦꯁꯦ ꯑꯃꯨꯛ ꯁꯣꯃꯥ ꯈꯪꯃꯥꯟ ꯃꯥꯟꯕ ꯌꯥꯎꯋꯦ ꯑꯩ ꯁꯣꯃꯥ ꯃꯥꯟꯕꯩ ꯀꯃꯦꯟꯁꯦ ꯑꯩ ꯀꯣ ꯆꯦ ꯒꯨꯖꯔꯥꯠꯇ ꯃꯩꯇꯩ ꯏꯁꯇꯨꯗꯦꯟ ꯂꯩꯕ꯭ꯔꯣ ꯁꯨꯁꯃꯥ ꯃꯩꯇꯩ ꯏꯁꯇꯨꯗꯦꯟ ꯂꯩ ꯍꯥꯏꯁꯦ ꯅꯍꯥꯟꯒꯩ ꯈꯪꯗꯦꯕꯀꯣ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯩꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯦꯡꯕꯥꯡ .com.in ꯑꯗꯒꯤ ꯃꯇꯦꯡ ꯐꯪꯅꯤꯅ ꯍꯥꯏꯕꯩꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯜ ꯀꯌꯥ ꯂꯩꯒꯦꯅ ꯁꯨꯝ ꯍꯪꯅꯔꯛꯄ ꯀꯥꯟꯗ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯪ ꯈꯪꯉꯛꯑꯦ ꯁꯨꯁꯤꯃꯥ ꯀꯣꯟꯖꯦꯡꯕꯝ ꯅꯤꯔꯟꯇꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯔꯦꯟꯠꯂꯤꯗꯤ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯂꯩꯇꯦ ꯑꯥꯏ ꯑꯦꯝ ꯁꯤꯡꯒꯜ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯕꯤꯃꯣ ꯃꯤꯇꯩ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯤ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯊꯣꯛꯆꯝ ꯁꯞꯄꯅ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤꯁꯥ ꯆꯦ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯒꯨꯖꯔꯥꯠꯇ ꯂꯩꯌꯦ ꯈꯤꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯗꯤ ꯑꯗꯨꯅꯦ ꯁꯥꯊꯤꯕꯅꯦ ꯏꯀꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯅꯅꯥꯎ ꯍꯥꯏ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯆꯦ ꯃꯤꯡꯗꯣ ꯑꯩ ꯃꯤꯡꯁꯦ ꯅꯤꯔꯟꯗꯥ ꯔꯦꯖꯤꯌꯥ ꯑꯍꯟꯊꯦꯝ ꯑꯥꯏ ꯑꯦꯝ ꯌꯣꯔ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯆꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯕꯁꯀ꯭ꯔꯥꯏꯕꯤꯡ ꯗꯦꯌꯔ ꯁ꯭ꯋꯥꯃꯤꯅꯟꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯂꯥꯏꯚ ꯊꯥꯔꯛꯄ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯍꯥꯏ ꯌꯥꯝ ꯍꯩ ꯁꯟꯖꯣꯏ ꯌꯥꯝ ꯍꯩꯌꯦ ꯆꯦꯆꯦ ꯆꯍꯤꯗꯣ ꯈꯪꯍꯧꯗꯔꯦ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯆꯍꯤꯗ ꯍꯥꯏꯕꯗ ꯑꯩ ꯋꯥꯔꯦ ꯑꯩꯁꯦ ꯆꯍꯤꯁꯦ 27 ꯁꯨꯔꯦ 27 ꯀꯨꯟꯒ 3 ꯑꯩꯅ ꯌꯥꯝ ꯍꯜꯂꯦ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯊꯣꯛꯄꯝ ꯀꯤꯔꯟ ꯍꯥꯏ ꯕꯤꯗꯤꯌꯥ ꯆꯦ ꯂꯣꯏꯐꯥꯎ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯦ ꯊꯥꯔꯛꯇꯣꯏꯅꯣ ꯂꯥꯏꯚ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯊꯣꯛꯑꯒꯦ ꯊꯣꯛꯑꯣ ꯕꯤꯗ꯭ꯌꯥ ꯃꯊꯪꯒꯤ ꯂꯥꯏꯚ ꯊꯥꯕꯗꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯑꯩ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯑꯃꯗꯀꯣ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯝꯃꯒ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯆꯦꯁꯦ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯁ ꯅꯥꯎꯕꯤꯆꯅꯨ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯔꯤꯗꯤ ꯍꯥꯏꯔꯛꯈꯤꯅꯨꯗ ꯍꯧꯖꯤꯛ ꯑꯗꯨ ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯩ ꯑꯗꯨ ꯍꯧꯖꯤꯛ ꯀꯩꯝ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯤ ꯑꯗꯒꯤ ꯆꯦ ꯌꯥꯝ ꯆꯝꯃꯦ ꯁꯣꯅꯤꯌꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯣꯅꯤꯌꯥ ꯍꯥꯏ ꯀꯤꯔꯟ ꯆꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯦꯝꯃ
चे हौजिक मणिपुरदा लेब्रो ननाव लेतिए नोई चिनाव क्या सुगे कोई चिनाव मरी नुपी ngata चे फ्रेंड उतलो ओ चे गी फ्रेंड ओ मा दो मखादा लेकरे मा कुम अगेन हाय चे ngasi su live thare yes arun चे क्या कुइरगे लाइव थाबा मिनिट 50 मुक सुरे माउ मिनिट 50 मुक सुरे सी 1 hour फार कांदा तो अजिको चे हाय प्रेमिला मेस नाम प्रेमिला अदगिने 27 दी बलादा सोमागना हल्ली कइनो बलादा सोमागना हल्ली कइनो ओ खंगदे मोदी थे क्या सुरजानो 27 80 चे हम चमे तिननिंगे यामना ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯦ ꯌꯥꯕ꯭ꯔꯣ ꯆꯤꯆꯦ ꯂꯤꯡꯁꯦ ꯊꯦꯡꯅꯁꯦ ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯎꯅꯅꯤꯡꯕ ꯄꯥꯝꯕꯈꯩꯒꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯔꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦ ꯁꯛꯀ ꯁ꯭ꯄꯦꯛꯀ ꯌꯥꯝ ꯆꯥꯅꯩ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯥꯏꯁꯦ ꯕꯣꯛꯁ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕ ꯍꯥꯏꯐꯦꯠ ꯀꯩ ꯍꯥꯏꯕꯅꯣ ꯁꯤꯁꯦ ꯀꯦꯠ ꯑꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯁꯤꯒꯤ ꯁ꯭ꯄꯦꯛꯁꯦ ꯁꯤ ꯈꯔ ꯆꯥꯅꯩꯌꯦꯅ ꯑꯩꯁꯨ ꯎꯞꯄꯤꯕꯅꯤꯅꯦ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦ ꯁꯣꯅꯤꯌꯥ ꯗꯦꯕꯤ ꯆꯍꯤ ꯍꯥꯏꯔꯛꯄꯗꯤ ꯑꯩꯅ ꯍꯟ ꯂꯩꯔꯝꯃꯦ ꯁꯣꯅꯤꯌꯥ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯃꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯟꯕ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯩ ꯆꯍꯤ ꯌꯥꯝꯃꯕꯩ ꯂꯤꯕꯤ ꯑꯣꯛꯇꯣꯕꯔ ꯀ꯭ꯋꯤꯟ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯃꯣꯏꯗꯤ 29 30 ꯌꯧꯔꯝꯃꯗ꯭ꯔꯅꯦ ꯕꯂꯥ ꯍꯣꯏꯕꯣ ꯌꯧꯔꯝꯈꯤꯔꯣꯏꯗ 30ꯗꯤ ꯈꯪꯗꯤꯌꯦ ꯒꯤꯠꯆꯟꯗ꯭ꯔ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯥꯎꯕꯤ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯇꯦꯒ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯅꯤꯔꯟꯗꯥꯁꯦ ꯑꯔꯨꯟ ꯑꯩ ꯑꯉꯥꯡ ꯃꯥꯜꯂꯦꯅ ꯃꯤꯅ ꯑꯩꯅꯁꯨ ꯑꯉꯥꯡꯗ ꯈꯔ ꯇꯧꯕꯁꯦ ꯃꯥꯟꯕꯖꯥꯠꯅꯦ ꯁꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯑꯩꯁꯨ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤꯅꯦ 27 ꯁꯨꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯆꯍꯤ ꯃꯥꯟꯅꯔꯦ ꯃꯔꯨꯞ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯒꯦ ꯃꯔꯨꯞꯀꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯑꯕꯦꯅꯥ ꯊꯦꯡꯛ ꯌꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯄ꯭ꯔꯦꯃꯤꯂꯥ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯍꯥꯍꯥ ꯕꯣꯛꯁ ꯍꯥꯏꯁꯤꯅꯤ ꯍꯦꯇꯔꯁ ꯇꯥꯁꯤꯜꯂꯨ ꯆꯤꯆꯦ ꯃꯁꯥꯅ ꯍꯥꯏꯖꯔꯦ ꯑꯗꯨꯅꯦ ꯑꯩ ꯏꯁꯥ ꯍꯥꯏꯖꯔꯦꯅꯦ ꯑꯩ ꯃꯥꯏꯁꯦ ꯄꯨꯔꯥ ꯁ꯭ꯀ꯭ꯋꯦꯔꯅꯦ ꯕꯣꯛꯁꯅꯦ ꯅꯥꯇꯣꯟꯁꯨ ꯄꯨꯔꯥ ꯆꯥꯎꯕꯅꯦ ꯁꯤꯁꯦ ꯒꯨꯔꯨꯃꯌꯨꯝ ꯅꯅꯥꯎ ꯆꯤꯆꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯔꯁ ꯀꯣꯔꯣꯅꯥ ꯅꯥꯔꯦ ꯍꯥꯏꯗꯨꯗ ꯆꯦ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯗ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯅꯥꯕ ꯌꯥꯎꯕꯗꯣ ꯃꯣꯅꯤꯁꯥ ꯆꯦꯆꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯨꯇ꯭ꯌꯨꯕꯔꯅꯦ ꯊꯦꯡꯛ ꯌꯨ ꯅꯥꯃꯩꯔꯥꯛꯄꯝ ꯅꯥꯎꯕ ꯍꯥꯎꯕꯝ ꯃꯔꯛ ꯑꯦꯔꯣꯝ ꯂꯩꯀꯥꯏ ꯅꯪꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯗꯩ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯤꯅꯦ ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯌꯨꯝ ꯊꯣꯛꯂꯛꯄꯩ ꯚꯤꯗꯤꯑꯣꯗ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯊꯦꯡ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 27 ꯁꯨꯔꯦ 27 ꯑꯩ ꯆꯍꯤ 27 ꯁꯨꯔꯦ ꯍꯥꯏꯕ ꯑꯩ ꯆꯍꯤ ꯌꯥꯝ ꯍꯪꯉꯦ ꯅꯣꯏ ꯊꯤꯌꯥꯝꯒꯤ ꯆꯟꯗ꯭ꯔ ꯉꯁꯥꯏꯗꯩ ꯅꯦꯠꯁꯤ ꯉꯁꯤꯅ ꯆꯪꯉꯛꯄ ꯌꯥꯔꯨꯗ꯭ꯔꯦ ꯁꯥꯎꯅꯤꯡꯉꯦ ꯅꯣꯡꯊꯣꯝꯕꯝ ꯑꯅꯨꯔꯥꯙ ꯅꯤꯔꯟꯗꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯩꯗꯤ ꯁꯛꯈ꯭ꯔꯕꯅꯦꯕꯀꯣ ꯕꯤꯗꯤꯌꯥ ꯍꯩꯁꯅꯥꯝ ꯕꯥꯏ ꯑꯦꯝ ꯁꯤ ꯇꯦꯔꯦꯁꯥ ꯆꯥꯛ ꯊꯣꯡꯕꯤꯔꯕꯣ ꯊꯣꯡꯕꯤꯗ꯭ꯔꯤꯌꯦ ꯆꯦ ꯕꯤꯗ꯭ꯌꯥꯊꯣꯏꯅ ꯊꯣꯡꯕꯤꯒꯅꯤ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯃꯥ ꯊꯣꯡꯖꯔꯅꯤ ꯉꯁꯤꯗꯤ ꯑꯗꯒꯤꯅꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯠꯁꯤꯅ ꯁꯣꯛꯄꯅꯤꯅꯅꯦꯀꯣ ꯕꯂꯥꯗꯤ 29 ꯑꯣ ꯑꯗꯨꯗꯤ ꯕꯂꯥꯅ ꯈꯔ ꯍꯜꯂꯦ ꯑꯩꯉꯣꯟꯗꯩ ꯑꯔꯨꯟ ꯁꯤꯡ ꯆꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯆꯦꯒꯤ ꯐꯦꯟ ꯃꯤꯠꯇꯣ ꯌꯥꯎꯅꯤꯡꯕꯒꯩ ꯂꯣꯏ ꯌꯥꯎꯕ ꯌꯥꯅꯤ ꯍꯟꯗꯛꯇꯤ ꯑꯁꯦꯡꯕ ꯍꯟꯗꯛꯇꯤ ꯎꯅꯁꯦ ꯑꯩ ꯃꯃꯥꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗꯁꯨ ꯎꯅꯁꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯐꯔꯛ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯎꯅꯔꯁꯦ ꯃꯌꯥꯝ ꯀꯃꯦꯟꯀ ꯎꯕꯤꯗꯦꯅꯦ ꯄꯥꯔꯤꯁꯤꯗꯤ ꯑꯦꯝ ꯁꯤ ꯇꯦꯔꯦꯁꯥ ꯕꯦꯝꯃ ꯈꯨꯃꯟꯊꯦꯝ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯔꯣꯃꯦꯁ ꯏꯔꯣꯝ ꯕꯥꯏ ꯕꯥꯏ ꯆꯦꯆꯦ ꯅꯨꯡꯁꯤꯕꯤ ꯕꯥꯏ ꯕꯥꯏ ꯔꯣꯃꯦꯁ ꯂꯧꯈꯣꯟ ꯃꯩꯇꯩ ꯍꯥꯏ ꯅꯍꯥꯟꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄꯩ ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯏꯅꯃꯛ ꯊꯦꯡꯛ ꯌꯨ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦ ꯚꯥꯏꯁꯦ ꯙꯔꯃꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯈꯪꯗꯦꯗ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯟꯗꯤ ꯁꯤꯡ ꯊꯦꯡꯛ ꯌꯨ ꯊꯤꯌꯥꯝꯒꯤ ꯆꯟꯗ꯭ꯔ ꯆꯦ ꯅꯪ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯆꯦꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ
ꯍꯣꯏ ꯅꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯩꯌꯣ ꯆꯦ ꯑꯩ ꯆꯥꯛ ꯃꯨꯠꯇ ꯆꯥꯔꯨꯈꯤꯒꯦ ꯍꯣꯏ ꯅꯅꯥꯎ ꯆꯥꯔꯨꯔꯣ ꯑꯗꯒꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯂꯣꯏꯁꯤꯟꯈꯤꯅꯨꯀꯣ ꯏꯆꯦ ꯂꯥꯏꯐꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯉꯁꯥꯏꯈꯩ ꯉꯥꯏꯔꯝꯕꯅꯦ ꯑꯣ ꯃꯤꯅꯤꯠ 56ꯇꯤ ꯁꯨꯔꯦꯕꯀꯣ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕꯗꯤ ꯇꯧꯕ ꯌꯥꯔꯕꯅꯦ ꯂꯥꯏꯐꯁꯦ ꯁꯥꯡꯃꯟꯈꯔꯦ ꯉꯥꯏꯈꯣꯀꯣ ꯑꯗꯒꯤ ꯆꯦꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯃꯦꯂꯤ ꯑꯁꯦꯝ ꯈꯪꯗꯦꯗ ꯆꯦ ꯏꯟꯁꯇꯥꯗ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯃꯔꯛ ꯃꯔꯛꯇ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯨ ꯏꯟꯁꯇꯥꯗꯁꯨ ꯂꯥꯏꯚ ꯈꯔ ꯈꯔ ꯊꯥꯔꯛꯀꯦ ꯑꯩꯁꯦꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯃ ꯑꯣꯟꯅꯕꯁꯤꯗꯅꯦ ꯅꯨꯡꯊꯤꯟ ꯆꯨꯞꯄ ꯑꯃ ꯇꯨꯝꯃꯦ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯍꯧꯒꯠꯂꯦ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯒꯗꯕ ꯃꯇꯝꯁꯦ ꯐꯔꯛ ꯑꯃ ꯇꯥꯔꯕ ꯍꯥꯏ ꯆꯦ ꯍꯥꯏ ꯔꯣꯁꯤꯂꯥ ꯑꯗꯒꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕꯤꯃꯣ ꯃꯩꯇꯩ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯕꯝ ꯆꯥꯎꯕ ꯗꯦꯕꯤ ꯏꯆꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯍꯧꯗꯔꯦ ꯀꯔꯝꯕꯅꯣ ꯑꯩ ꯌꯨꯝ ꯊꯣꯛꯂꯛꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯕꯩꯗꯨꯔꯣ ꯌꯨꯝ ꯊꯣꯛꯂꯛꯀꯥꯟꯗ ꯅꯣꯏ ꯃꯌꯥꯝ ꯎꯅꯁꯦ ꯍꯥꯏꯕ ꯅꯥꯎꯕꯤꯖꯅꯨ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯦꯠ ꯆꯠꯇꯅ ꯇꯥꯍꯧꯗꯔꯦ ꯆꯦꯒꯤ ꯕꯣꯔꯗꯤꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯅꯤꯡꯉꯕꯅꯦꯕꯀꯣ ꯑꯗꯨ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯄꯥꯈꯠꯇꯅ ꯅꯨꯄꯥ ꯑꯅꯤꯅ ꯏꯟꯅꯔꯛꯄꯗꯨꯗ ꯆꯦꯆꯦꯁꯦ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗ ꯀꯩ ꯑꯣꯏꯕ ꯄꯥꯝꯃꯝꯒꯦ ꯁꯟꯖꯣꯏ ꯑꯩ ꯄꯤꯛꯏꯉꯩꯗ ꯑꯩ ꯃꯌꯥꯝ ꯄꯥꯝꯃꯝꯃꯦꯗ ꯑꯣꯖꯥꯁꯨ ꯑꯣꯏꯅꯤꯡꯉꯤ ꯏꯁꯩꯁꯨ ꯁꯛꯅꯤꯡꯉꯤ ꯁꯤꯃꯥꯁꯨ ꯀꯨꯝꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯗꯨꯅꯦꯕꯀꯣ ꯁꯤꯁꯨ ꯄꯥꯝꯃꯤ ꯁꯤꯁꯨ ꯄꯥꯝꯃꯤ ꯁꯤꯁꯨ ꯄꯥꯝꯃꯤ ꯌꯥꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯦꯅ ꯁꯣꯃꯥ ꯍꯣꯏ ꯃꯇꯧ ꯇꯝꯕꯗꯣ ꯌꯥꯝ ꯄꯛꯑꯦ ꯑꯩꯒꯤꯁꯨ ꯑꯝꯇ ꯁꯥꯕꯤꯌꯣ ꯀꯕꯤꯇꯥ ꯁꯣꯏꯕꯝ ꯃꯊꯪꯒꯤꯅꯦ ꯆꯥꯗ꯭ꯔꯤꯌꯦ ꯂꯥꯁ 2 ꯃꯤꯅꯠꯁ ꯀꯣ ꯂꯥꯁ 2 ꯃꯤꯅꯠꯁ ꯑꯣꯏꯔꯒ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯅꯦꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯥꯡꯕꯁꯦ ꯗꯤꯜ ꯂꯦꯜꯂꯤꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨ ꯁꯥꯡꯃꯜꯂꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯆꯦꯒꯤ ꯌꯨꯝꯁꯦ ꯀꯥꯏꯗꯩꯅꯣ ꯔꯣꯁꯤꯂꯥ ꯑꯩ ꯈꯨꯔꯥꯏꯗꯒꯤꯅꯦ ꯅꯣꯡꯊꯣꯝꯕꯝ ꯑꯅꯨꯔꯥꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯏꯌꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯟꯅꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯕ ꯍꯧꯔꯕꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯌꯥꯝ ꯁꯥꯏꯌꯦ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯒꯅꯦ ꯅꯨꯡꯗꯥꯡꯗ ꯍꯧꯒꯠꯂ ꯂꯩ ꯊꯤꯌꯥꯝꯒꯤ ꯆꯟꯗ꯭ꯔ ꯑꯩꯒꯤ ꯀꯃꯦꯟꯒ ꯄꯥꯕꯤꯗꯦ ꯆꯦ ꯉꯥꯏꯈꯣꯀꯣ ꯀꯩ ꯌꯧꯈ꯭ꯔꯒꯦ ꯑꯩꯗꯤꯅꯦ ꯁꯤ ꯅꯦꯠꯁꯦ ꯌꯥꯗꯕꯗꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯄꯨꯟꯅ ꯊꯣꯛꯂꯛꯑꯦꯕ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯦ ꯉꯥꯏꯈꯣꯀꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯁꯦꯟꯗꯤ ꯁꯤꯡ ꯆꯦ ꯂꯥꯏꯚ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥꯔꯛꯑꯣ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯁꯨꯅꯦ ꯅꯣꯏ ꯃꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯛꯀꯗ꯭ꯔꯥꯅ ꯑꯃꯨꯛ ꯈꯟꯕ ꯑꯩꯁꯦ ꯅꯦꯛꯁ ꯂꯥꯏꯚ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯅꯣ ꯆꯦꯆꯦ ꯂꯛꯀꯤ ꯕꯦꯕꯤ ꯑꯩ ꯏꯟꯐꯣꯔꯝ ꯇꯧꯔꯛꯀꯦꯀꯣ ꯂꯣꯏꯁꯤꯟꯈꯤꯅꯨ ꯆꯦꯆꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯁꯦ ꯐꯖꯊꯣꯛꯑꯦ ꯂꯩꯊꯣꯏ ꯆꯥꯡ ꯑꯁ ꯍꯔꯥꯎꯋꯦ ꯀꯩ ꯂꯩꯕꯤꯌꯨꯒꯦ ꯕꯤꯅꯟ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯃꯤꯊꯥꯏ ꯃꯀꯨꯞ ꯑꯁ ꯃꯤꯊꯥꯏ ꯃꯀꯨꯞ ꯃꯃꯤꯡꯁꯦ ꯅꯩꯋꯥꯅꯤ ꯆꯦ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝ ꯈꯪꯅꯗꯦ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯆꯦ ꯂꯥꯏꯐꯁꯦ ꯑꯩꯅ ꯍꯪꯈꯤꯕ ꯀꯣꯏꯁꯟꯗꯨꯗꯤ ꯑꯟꯁꯔ ꯄꯤꯕ ꯍꯧꯔꯛꯑꯀꯥꯟꯗ ꯍꯦꯛꯇ ꯆꯠꯈꯤꯕ ꯀꯩ ꯀꯣꯏꯁꯟ ꯍꯪꯈꯤꯒꯦ ꯑꯝꯇꯪꯒ ꯍꯪꯉꯛꯑꯣꯅꯦ ꯑꯣ ꯑꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯁꯦꯝꯕꯤꯔꯛꯈꯣꯀꯣ ꯍꯣꯏ ꯌꯥꯏꯐꯔꯦ ꯆꯦ ꯕꯤꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯁ ꯃꯥ ꯍꯔꯠ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯂꯩꯁꯨ ꯌꯥꯎꯔꯦ ꯁꯤꯁꯨ ꯌꯥꯎꯔꯦ ꯁꯤꯁꯨ ꯌꯥꯎꯔꯦ ꯈꯥꯟ ꯑꯝꯖꯥꯠ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯉꯥꯎꯋꯦ ꯆꯦ ꯑꯩꯈꯣꯏꯗꯤ ꯐꯖꯔꯦ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛꯀ ꯇꯝꯖꯔꯔꯣꯏ ꯂꯩꯊꯣꯏ ꯆꯥꯡ ꯑꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯨꯝꯁꯨ ꯊꯣꯛꯄ ꯅꯪꯍꯧꯗꯔꯦ ꯂꯛꯀꯤ ꯕꯦꯕꯤ ꯍꯦ 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 ꯄꯨꯡ 1 ꯍꯦꯜꯂꯦꯅꯦ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯔꯤꯁꯦ
ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12ꯗ ꯔꯤꯀ꯭ꯔꯦꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯆꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯅꯕ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯡ 1:02 ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯕꯥꯏ ꯕꯥꯏ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯆꯦꯁꯤ ꯁꯣꯃꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯈꯪꯗꯦꯗ ꯀꯃꯦꯟ ꯄꯤꯔꯛꯄꯩ ꯍꯔꯥꯎꯕ ꯌꯥꯎꯔꯦ ꯀꯃꯦꯟ ꯄꯥꯔꯛꯄꯩ ꯍꯔꯥꯎꯕ ꯌꯥꯎꯔꯦ ꯆꯦꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯆꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯏꯃꯣꯖꯤꯁꯦ ꯆꯦꯗ ꯈꯔ ꯄꯤꯖꯒꯦ ꯊꯥꯡꯖꯝ ꯔꯣꯁꯤꯇꯥ ꯑꯩꯗꯤ ꯆꯥꯏꯅꯥꯗꯅ ꯐꯖꯔꯦ ꯑꯣ ꯂꯩꯊꯣꯏ ꯅꯪ ꯆꯥꯏꯅꯥꯗ ꯂꯩꯕ꯭ꯔꯣ ꯊꯥꯡꯖꯝ ꯁꯟꯖꯣꯏ ꯋꯦꯜꯀꯝ ꯇꯨ ꯆꯦ ꯑꯣꯀꯦ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯃꯌꯥꯝ ꯇꯥꯔꯦ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯊꯥꯔꯦ ꯂꯥꯏꯚꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯔꯛꯀꯦ ꯄꯨꯡ ꯀꯩꯀꯥꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯃꯨꯛꯀ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯈꯔ ꯁ꯭ꯄꯦꯁ ꯃꯊꯪꯒꯤꯗꯗꯤꯀꯣ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯇꯣꯉꯥꯟꯕ ꯀꯣꯏꯁꯟ ꯃꯊꯪꯒꯤꯗ ꯃꯌꯥꯝ ꯐꯖꯅ ꯇꯨꯝꯅꯔꯣ ꯑꯗꯨꯒ ꯁꯤ ꯀꯣꯔꯣꯅꯥꯁꯦ ꯅꯥꯗꯅꯕ ꯃꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯍꯦꯟ ꯍꯥꯏꯖꯤꯟ ꯀꯩꯀꯥ ꯇꯧꯔꯒ ꯈꯣꯠꯂꯒ ꯂꯩꯃꯤꯟꯅꯔꯁꯦ ꯊꯤꯌꯥꯝꯒꯤ ꯆꯟꯗ꯭ꯔ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯆꯦꯡ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯒꯨꯗ ꯅꯥꯏꯠ ꯇꯦꯛ ꯀꯦꯌꯔ